Ngasigi tohan pausi amadi social media dagi lokhatpa pausingi update pijari ahanbada maruoiba pau Sanasbida Kuki Singna Nongmei Kasilkhare None district ki Goitang Khulda lamgi wahaudagi khana chainaba thoktuna Nongmei Kapada Nupi ama Sokle Aronba Tengolgi PRO Robin Mangang Khwairakpamgi update ka loinana miyamna khoisaunabadagi NACNIM gi Ukhrul town da leiba lusingba singi yauna yum mapan mai thadokre operation chathabagi mahuta Kuki Singi political solution purakadabani haina United Kuki National Army na phongdorakli NACNIM gi kedar ama khulaiga loinana security force da surrender tawkhre Russian military plane kaibada kunmapan sire citizen masak khangdokpa haiba asi election commission of India gi mathaunate haina OIC na phongdokre American journalist Sally Kittleson Baghdad da kidnap tawkhre Premilabu Goitang amasung mahagi kanguna purakba miyoi anina Nongmei Kaplambani hairakli Singmai kaya maru koklabasu Tenglongpal district ki Konaitong Maringkholgi Singmai singdi chahi chupa sangdunata laihori haina longmi lupna phongdorakli Manipur da thokleba irang asigumna Tamil Nadu da su thokhandaba BJP na sille haina CM Stalin na phongdorakli Congress na Assam da ing 2013 ki general election mamangda communal violence law pass tawnaba thorang torongki haina PM na phongdokre India FIFA ranking da mafam manga haigatpa ngamkhre Amit Shah ga CM Khemchan ga unakre nupi gi IRB battalion ama hangbagi ayaba pirakre ministry expansion tawbagi wafam haujiksu laikai tanakhidre Samas amada afaba ohongba ama puraksi hairabadi aikoi isana initiative lauraga tawgadaba hiram manga lei haina laisum jatrana phongdokre MP Bimolna Manipur gi census yaithoknaba amadi athubada delimitation tawnabagi damak Union Home Minister da aiba cherol piduna taksinkhre petroleum product amadi diesel gi maman aviation fuel gi maman wangkhalakle mapal lebak da paiba aeroplane gi atoman hengatlagani domestic airlines gi di hengatdanaba yamna kanna honari hairi Adomna hojik yengberiba channel asi Kanglai Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adomgi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana Hojik pausing amuk sandongna pijari ngarang nungtil pung mari tarakpa matamda lamlai kendra gi yangang pokpi police station gi manung channa lairiba Sanasbida Kulda Kuki Militant Singna Nongmei Kapsilkhare hairi pause asina khunja singdagi phangba paugi matung inna Sanasbida gi mamang thangba sarukta lairiba natum chingal lonaba urangpat hairiba Kuki Singna leiba mafam adudagi ngarang nungthin Nongmei round mari manga rom thangnana Sanasbida Kulda Kapsilakhibani hairi Nongmei Kapsinba aduda khunja sing mipaiba ponglaki adubu achok apandi amata yauki laite thogdok thokhamda mari leinaba police ki miyoi sing laktuna yengsinbagi thabaksu chathakri hari None district ki Khopum subdivision ki manung chanba Khopum police station na konba Goitang Khulda Chagai ani ki marakta lam yetnabagi ihogda khana chainaba thoktuna Nongmei kapagi thogdok amada khunja nupi ama makhongda Nongmei na Panduna Soktuna manak nakpada leiba primary health center amada pugatuna laikanakre hari thengna phangba paw asigi matung ina thogdok asiga mari leinana Khopum police station na case ama register tawkre hari thogdok adu Khopum subdivision ki manung chanba Goitang Khulda haukiba ningthokaba numita thokhibani hari thogdok aduda Nongmei Maruna Panduna Sokle Nupi adugi maming Premila Kamai Riangmai Pui Sahi Kuntra Nipal Kawi Hari Mahaki Yet Thangba Khubomda Nongmei Maru ama pali hari hariba khul asida khana chainabagi thogdok asi Liangmai Sagagi marakta thokhibani hariba Goitang khul asi village head na public land oina lauthoknaba honabada majority oiriba Liangmai Sagaina ayat papirakpadagi khana chainabagi thogdok adu thokhibani lamgi wahu asina maram oiraga khunja sing tension wangna lainari ngai chairakta village head asina ngei aniga loinana khul asida haukiba ningthokaba numitki numidang wairamda changlaktuna Nongmei kaplakhibani thogdok aduda khunja nupi Premila Kamai Riangpui asi sokhibani hari report asigi matung inna numit aduda Nongmei kapagi thogdok aduda chenari basing adu longlaina khulдagi Nailasin apokpa Gobilan Kamai amasung Kangpokpi district ki Bungte Cheru khulдagi Arai Thoitak apokpa Thoitak Song Chiru ani asini hari Arai Thongtak ki direction matung inna Nailasinna khul aduda Nongmei Kapsilakhibani haina report asina makhatari thogdok asiga mari leinana village authority na condemn tawrakpaga loinana mari leinaba authority singna matik chaba action sing lokhatuna mafam aduda shanti oina leinaba amasung matung tabada asigumba thogdok sing thoktanaba honabiu haina appeal tawrakli
Sanasbida Kuki Singna Nongmei Kapnaba matangda Arambai Tingolgi PRO Robin Mangang Khwairapamna asumna social media da update tawrakli. Kuki dadi automatic rifle sizinaduna Nongmei Kapasi aikoina angang harawnaba haiduna dukandagi leiraga bombula thabaga chap manare. Sanasbida kapningaga kap, torbungda kapningaga kap, pukhawda kapningaga kap, si mangaire isa isagi chawkri sena konsiko lebakti kaige kaisanu. Meitei amadi yellow midi mutke mutchasanu, chawkri di thadokpa yade he irei cha sa khara amana chawkri sena kolasanu noi aikoina thabal chong khaisi isei taw khaisi nairasi haibaga loinana aroibada asumna hairi. Congratulations cookies aduga lambi semidusu aigi saitigi angamba paisa kharadasu hapningi semo manipur gi cinglon mapan maktada semgadabani adu hek loibaga kanglada nakhoigi flag thetlo aikoidi thabal chongbagi thabak yamna chilli haina sumna pendana update tawri. NACNIM gi Kedar Singna Nongmei da Embosataduna Naga Army Mari Hatkibada Mapungoina Chenaba NACNIM gi Lanmi Ani Athot Amadi Stelenbu Miyamda Sino Haina Tangkol CSO Singna Thakiba Pung Taranithoigi Matam Ngarang Loikraba Phawbada Thabak Oina Onthoraktabadagi Tangkol CSO Sing Amadi Miyamgi Marakta Pendaba Kaya Lairi Matam Ama Hektada Miyamna Khongjang Changsilakpa Yaba Oitokpa Leibana Hawjik Ukrulgi Tongan Tongan Mafam Kayada Security Force na Akanba Ngaksenbagi Thabak Chathari Amaromda Nongmei gi embosta laikidraba Naga Army Stand Flank ki Lanmi Mari gi Hakchang ngarang ayuk phawba Ukrulda leiba TNL gi office ta thamli chairak asida Ukrul district headquarters singda leiba dukan sing thong lonaba kaithen kadanaba amadi school sing thong hangdanaba amadi lambi da gari chendanaba ngasiga tharaga numit humni sukhre hari mihat asida mapung oina chenariba NACNIM gi Lanmi ani sinaraktabagi NACNIM gi Wong Tangkol region ga Mari Tanaragani Haina Tangkol CSO Singna Ngarang Lauthokibaga Loinana Ukrul Town da Leiba NACNIM gi Lusingba Singi Yauna Punna Yum Mapan Mai Thakibaga Loinana Wong Tangkol region gi court amasung PMO gi office miyamna thugaiduna amang ada thuhankhi hari. India government amadi mari leinaba authority na military operation chathabagi mahuta Kuki Singi political solution poruknaba thorang lokhotkadabani haina United Kuki National Army UKNA na thadorokba cherol amana hairi cherol asigi matung inna Central Security Force na UKNA gi Kedar Singi mathakta leptana operation chatharakbagi thawong akanba mongda condemn tawi lup asigi pandamdi Indian Constitution gi framework amagi makhada solution puraknaba honabani Kuki miyamgi apamba matung inna India manungda Kuki gi Tokaiba Union Territory ama demand tawbagi wafam asi Indian Constitution gi article ahumna yaba thawongni Parliament na anoba state amasung Union Territory semba ngambagi matik mayai leiba maramna Kuki miyamgi apamba matung inna article 19(1)A gi makhada matik chaba thorang lokhatpham thui tanpham asida UKNA amadi masigi member singbu criminal oina uhannaba thawong leptana chatharakpana leibaki law pumnamak matik mayai yawhandabagi pibamda lakli haina su phongdorakli. Nagagi lalolup ama oidiba National Socialist Council of Nagalim Isak Moiba NACNIM gi Kedar ama Arunachal Pradesh ki Chalang district ta security force ta surrender tawkhre hari security force ta surrender tawkhraba NACNIM gi Kedar adudi Chalang district ki Manmau Khuldagi Jungron Sena Sahi Kuntra kawi hari Chalang Superintendent of Police Karli Panduna Phongdoropagi matung inna Jongron Sena na security force ta surrender tawba matamda khulai macha amaga loinana Makok Thongba State Police amasung Assam Rifles singi mamangda surrender adu tawkibane Jongron Sena na surrender tawba matamda magazine ga loinana maru mangaga yawba .32 gi pistol ama mobile phone amaga loinana surrender tawki mahak lisingani tara mangada NACNIM da join tawraba matung lisingani kunithoi dagi hawduna NACNIM da join tawduna lanmi oirakhibani hairi Crimea da Russian military gi AN-26 transport aircraft ama kaibada miyoi kunmapan sire haina defense ministry gi warol paladuna Russian news agency na phongdokhre ministry gi warol paladuna TASS news agency gi report na hai kumjalising ani tara marida Russia na Ukraine dagi loksin kiba Black Sea manaki peninsula amada
प्लेन कायबगी थौदोक अदु थोखिबने थौदोक अदुदा लैखिदरबसिंगी मनुंगदा पैसेंजर कुनगा हुमदोय अमदी क्रू मेंबर तरुक यावखि मॉस्कोगी मतमदा ngarang nungtil pung ahum taba matamda plane adu mafam khangdana mangki rescue team amana plane adugi khongul libada Crimea gi mafam amada kaiduna leramba thengnaki miyoi kaya plane aduda punna tongkhibagi haiba defense ministry ki maikeidigi phongdorakpa leitri matau karamna aircraft adu kaikhibano haiba hogjikmaki oina ministry ki maikeidigi phongdoraktrabasu technical gi oiba asoibana maram oiraga plane kaikiba oiramba yai haina thajanari kumjalising ama chamapan humpugi loisilakpa sarukdagi sijinaduna lakiba AL-26 aircraft na mi amasung pochai hondok honjin tawbagi thabakta sijinaduna lakibane Leibak asigi asengba citizen masak khangdokpagi thaudang asi Election Commission of India gi nate India gi Ministry of Home Affairs na logadaba thaudangni haina AIMIM gi President Asauddin Awaisi na phongdokre West Bengal da Paumisinga unabada mahakna hai state asida hojik Election Commission na chathariba Special Incentive Revision yaningde hiramasiga mari lainana Supreme Court ta writ petition ama file tawba laikre West Bengal gi oina electoral roll matam chana phongba ngamdabagi matangna suma na yaningdaba phongdoki mikhalgi thabak thoram paikhatpa haurabanina athuba matamda electoral roll phongbagi tangai fadaba lei Murshidabad da pangthokadaba public rally amada wangangnabagi damak Kolkata da ngarang thunglakiba OIC na phongdokibagi matung inna West Bengal gi Assembly constituency Nepal da AIMIM gi mirep thagatkani Birbhum amasung Murshidabad da mirep ahum thadokpaka loinana Malda da su mirep ani thadokani hairi Middle East da akanba lan chathari cherak asida ngarang lepak pokpa numita American journalist Kiltonson Iraqi konung Baghdad da kidnap tokre Pawasina makhatana hai kidnap tokraba journalist Sally US government ki maiki digi mahaki khongul libagi thabak yamna kana chathari loinana Iraqi matenga loinana journalist asi asoi angam yaudana thadoknaba yamna kana khonari adubu hawjik phawbagi oina mahakpu kanana kidnap tawbano haiba chapchana confirm oiba ngamdri adubu Iraqi proxy group ama oiriba katai Hezbollah kangbuna mamangda mahakpu kidnap tawgani amadi hatkani haina kihalakpagi thaudok kayadi laikhre hari US ki Assistant Secretary of State Dylan Jones na mahaki extra thagalakhiba post amada hai journalist Sally kidnap tawgi thong asida Iran ga punna chanbinariba Malaysia group ama oiriba katai Hezbollah gi kangbu oigani haina phongdokre katai Hezbollah asi American singna yamna tuina target tawba Iranian singna break tawba Malaysia group amani journalist Sally asi Middle East amasung Afghanistan da specialized oiba journalist amani mahakna mahaki report sing adu US and Italian outlet singda malingi thakta publish tawduna lakhibane mahak hanasu Iraqta reporting tawrami hari Haukiban Ningthokaba Numita None District ki Khopum Subdivision da Goitang Khuldagi Premila Kamei Elias Riamai Pui Sei Kuntra Nepal Mapuroiba Jaujinyan Khon Riamai Makhongda Nongmei Kaplam Kibadu Goitangi Khulakpa X Office Chairman Gainipau Riamai amasung Chayet Nariba Organization Action Committee gi members singna purakiba mioi anina Chatharam Kibani Haina Khanpu Khulak Riamai Kaikhuang Gongtang village ki chairman na thadoroba chirol aman hari chirol asigi matung inna mukoina purakiba mioi ani adugi manungda Nainasim apokpa Gablim Kamei koba Nonglei Nangdagi mioi asina Kangpokpi district ki Bungte Cheru dagi Arei Khoitak apokpa Thoitak Song Cheru hariba mioi asigi order makada Premilabu makhongda nongmena kaplam khibani haukiba March kunma thoida Gailimpo Riamaina issue tawkhiba league secret meeting notice adugi matung inna March kunthra da kawkhiba meeting declaration adu loop asina oppose tawkhi loinana March kunipal da None district ki SP amasung OC da official oina aiba cherol pisinduna March kunthra da niyam kaina pangthokadaba meeting declaration adu thingbina bataksin khiba laiki hari loinana None gi district magistrate na March kunma panda masiga mari lainaba order amasu issue tawkrabani hariba kaya asi lairabasu Goitang village clan gi nan khulakpa ex official chairman amasung Goitang gi khulakpa ex officio chairman Goilanpo Riamaina Aronba agenda amaga loinana meeting declaration adu pangthoknaba honakhibani loinana Gainipo Riamai amadi hariba controversial organization Action Committee gi member kungani thoina purakpa mioi anina Premilabu makhongda nongmena kaplam khibani hari
Haukiba Mas Kunmapalda Manipur Lomi Luki Secretary Ice Ibobi Singna Luchingba Member Nipana Sahaba Team Amana Tengnopal District ki Konaitong Maring Khulgi Kunja Singa Unaduna Lamdam Asomda Sathok Leiba Anobo Makalgi Sathok Yamna Puthokpa ngamba Sujak Amadi Khul Asigi Lomi Singi Sentok Lambi Wathandanabagi Mahi Marong Makal Kaya Thanaba Wafam Khul Asigi Machin Chatpa BK Mophamgi Yumda Khanaki Indian Coordinated Research Project Central Agriculture University ki Mais Scientist Dr. Dayananda ki meeting makada puthokpa anoba chujak variety asi pambi amada chujak taruktagi na taret rom panba maramna masibu thariba singda sendong chawna tanba ngamali haina Manipur Lomi Luki Secretary H Ibobi Singna Tilliba Singda macha khaina khanganki chinjakta mipan tangdanaba konaitong marin khulgi khunja singda matam matamgi mahi marong makhal sing yauna mana masing makhal kaya suna thaduna singmai ayamba kum chupa sangdunata lainaba ningthiraba saktam ama uba phangbada khunja singbu Manipur gi Longwi Luki Secretary Aichibo bina thagatba phongdoki yamnasu sadaba yamnasu ingdaba konaitong marin khul asi mahausa gi oiba uhai pambi makhal kaya su marang kaina hobuna khul sigi khunja singna chauna mateng piri masida sunatana singmai sing sahi chupa sangdunata lainaba khunja singna Coffee pambi sing thanaba wafam haudorakibadu yamnamak singthaningaini haikibaga loinana ningsingba yabadi chin kuki narco terrorist singna singi district ayambada lairiba chingmai sing kokthokuna pak chana popi pambi tharakpadagi state asigi aingasagi khalda chauna ohongba lakpa thengnakhibane numit nini rom nongleptana chuba da khudakta ising ichak thoganduna tampaki imung kayada chauna kudong chadaba mayokna hali adum oinamak Tengnopal district ki konaitong maring khulgi khunja amasung lomi singna umang yokhatuna thambagi mathakta singmai sing sahi chupa asangba uhenduna laheliba asi state lengangna singthapam thui Manipur Lomi Luki team asina saruk yakiba member singdi H Ibobi sing N Loken sing TH Angau sing N Maniyaima Singh, T.S. Biren Singh, N. Juge Singh, T.S. Mohan Singh amasung M. Syam Kesor Singh ni makoi ayamba konaitong maring khulgi lomi singa matam kayagi mamangdagi nungsi chanana lairaklaba Singh ni hairi Manipur Kanglup Naiba Achoba Irang ama Thokaliba Asimak Tamil Nadu dasu chap manana thokanaba BJP na honari haina Tamil Nadu gi Chief Minister M.K. Stalin na center da lediba BJP lengakpu moral sikre Tamil Nadu State Legislative Assembly Mikhal gi mangoinana ngarang Tiruchapalli da pangthokiba election rally da DMK gi president su oiriba Chief Minister M.K. Stalin na mathaki wafam asi phongdokladuna mahakna hai Manipur ga violence ka manaba hingsa gi thawong sing chathanaba BJP na silaklabasu state asigi oinadi Mahi Pakpa Ngaman Kide, Tamil Nadu da caste riot, communal class Laitabaga Loinana, Manipur da Thokliba Asigum, Sahi Ani Ahum Hingsagi Thong Sata Liba Asi, State Asidadi Ngamloi, Awang Nong Pok Lamdam da, Tangdu Laitadaba, Pibam Amada Ladiba Asigumna, Pibam, Tamil Nadu da di Laiti Haina Supongdoki, BJP da Siriba Moral Adugi Matang da Kari Kari Thorang, Taurakibage Haibagi Matang da, Chapchabo Wapam Pongdok Tagarasu, Tamil Nadu gi Chief Minister M.K. Stalin na makatana hai state asida Manipur gi asigumba sathiba irang ama thokanaba honarakiba adu lairiba DMK gi lengak asina thingduna ngamhan khidre Chief Minister M.K. Stalin na election rally aduda tilliba miyamda karigumba DMK gi lengak amuk hanna state asida halaklabadi local dukal singdagi apamba yumgi potchai leijanaba nupi singda lupa lising nipal gi Coffin Fangankani, Nupi Singda Thagi Oina Piba Sentung, Lupa Lising Anida Henganaba Pigani Amadi, College Tamliba Mahirui Singdana, Makataba Awang Thaki Mahi Tambada, Piba Thagi Matengsu, Lupa Lising Amadagi, Lupa Lising Amachamanga, da Hengatkani Hainasu, Lautokre. Assam da pangthokaduriba mikhal asiga mari lainana wangang laduna Congress po akan mamongda criticize tawraduna state aduda BJP NDA gi oinadi miyam gi damak chawkhat thawrang thabak kaya leptana paikhatli haina phongdokre Prime Minister na makhatana haikibada state aduda BJP NDA lengak leitringai matam ingkumja lisingani taramari gi general election mamangda Congress na Assam da communal violence law ama pass tawnaba thawrang tawramki masi mapung oina Assam da leiriba major community singbu target tawraga minority singda
Fear Tauraga Satakiba Torangni Haraduna, Hariba Torang Adumak Ngasi, Congressna, Assam the Satanaba Honari, Haina Maral Siki, Lisingani Tara Marigi, Assamgi General Election Mamangda, Center the Leramba Congressna Lusingba Sarkar Aduna, Vote Bank, Fixed Tonabagidamak, Achievement Ama Oina, Communal Violence Law Asi Chananaba Torang Torambani, Major Community Singna. Riot adugi daita fix tawraga realize minority sing aduna victim oina uhannaba thorang tawkhibani bill asi yamna communal oiba amani adubu BJP NDA nadi hariba bill adu pass tawba yakhide adubu sahi 12 gi matungda congress na assam da masiga chap manana law ama lauthorakli thong asina congress na sakti painaba tawning ba tawi haibasi thong asina mayek sengna takle BJP gi maigi degi state adugi nupi singi right safety amasung dignity ngak chenaba thorang kaya lokatli Assamda uniform civil code implement taunaba amadi tribal tradition amasung taruk suba schedule area sing ngaknaba honari BJP na Assamgi identity gi damak chapchana lepli Assamda ain kaina sangsilakiba mito miancha kaya khunda sileba adusu warning tawraduna congress ki maikei Assamda foreigner sing khunda leita hanba pamli Makoigi Masamasu Singh Lam Aduda minority oina thamba pamli adubu BJP NDA government ki maiki degidi state adugi longmi tribal singi lam foreigner singi oiba yararoi loinana mitop singna Assamgi forest ki area singda khunda laita hansin basu yaroi Assamgi identity amasung ijat makhata na ngak sindona thamgani masi mahaki guarantee ni haina phongdoki congress na assam da sahi humpu sasan tawrakiba matam aduda thong ahum khaktamak sarami adubu BJP government na sahi 10 gi manungda achouba thong manga sakre hairi Hokiba leba popa numita AFC Asian Cup lisingani kuntaret qualifier round da India na Hong Kong bu ani amada maithiba pikiba adugi matung ngarang lauthukiba FIFA ranking gi matang da India mafam manga kakhatpa ngamkre anoba FIFA gi ranking asida India hana chama nifuma toida leirambadagi hojik chama kuntra tarukta haigalaktuna Myanmar amasung Laos ka punna leiminari Ryan Williams amasung Akash Mishra na ahanba amasung anisuba half da chankiba goal singi matengna qualifier tournament aduda ahanba oina mai pakpa ngamkhibani Indian head coach Khalid Jamel gi oinadi masina home soil da ahanba mai pakpa oiri Khudaki oina Delhi da laknaba kaurakibadagi Chief Minister Yumnam Khemchan ngarang ayo pung 13 makhairom tarakpada Parliament House Complex da Union Home Minister Amit Shah ga unakre state asigi hojik oiriba law and order gi matangda wari sanabaga loinana Manipur da nupi khaktagi oiba Indian Reserve Battalion IRB ama hangdoknabagi ayaba pirakre Thuna yangna nupi IRB personnel chanipan gi matakta lounabagi thabak paikhat kadori khongchat aduda Manipur gi Home Commissioner N Ashok Kumar su saruk yakhi thajaba yaba mafumdagi phangba pauna hai handakta kuki amasung tangkol gi marakta thokiba irang adu center na yamna lumna lawi makha sangtharaktanaba irang adu loisinhanabagi akanba thabak lokhananaba su Chief Minister da Union Home Minister Amit Shah na khangalakhi hairi masida sunatana NACNIM gi kedar mari hatkibagi matangda Ukhrul District Headquarter da thokiba tawdok adugi matangda su makoi ani kupna wari khanakhi state asigi miyamna national highway singda aki tujungba yaudana chathok chasin tawba yahannabagi hanadagi lokhalakpa thabak thorom sing adu khara hena yangchinna loisinnanabasu Chief Minister da Home Minister na khanghalakhi thajaba yaba pawasina hai Chief Minister yauna Cabinet Minister manga wasak laukraba tungda hangduna leihoriba Minister taret ki pham asi athuba matamda mention gani haibagi thajaba leitri Minister expansion tawbada center gi maikei digi apamba ama phawba phongdorakba leitri state mari amasung union territory amagi mikal April 4 amasung kulhumdoida pangthokadoriba sida center leader sing kok thadaduna leiri tangai fadana April 4 da pangthokadoriba Assam gi election asi hek loidriba phawbadi Manipur gi Minister expansion tawbagi wafam leiroidawri adumapu Chief Minister ga Union Home Minister ga wari sanaba aduda Minister expansion gi matang yaukhibara haibadu madi hojik phawba chapchana khangba ngamdri Chief Minister ga naknaba miyoi singdagi phangba pawgi matung inna handaki khokjat asi mapung oina state asigi law and order gi maramda wa khanaba oina tawi singamasung tamda khulai makhatana phagatnanabagi operation hena kansinnabagi wafamsu Amit Shah na phongdora I hairi Samas amada afaba ahongba ama puraksi hairabadi aikhoi isana initiative lauraga tawgadaba ahongba hiram manga lei hiram manga asi sarkarna tawrakani ngaibagi darkar oide aikhoi isadagi hauraga tawba changi haina prem dharana sinduna RSS ki chahi chama mapung pharakpaga mari lainana hairokta pangthokiba Punch
Pari Bharatangi Awareness ki Thoramda RSS Manipur Pradesh ki Executive Member Laisram Jatrana Phongdokre Ngarangi Thoramaduga Mari Lainana Hairoki Turel Sengdokduna Ing Kumja Lisingani Kuntaret Fawbada Zero West Level ki Pandam Thamduna Thabak Paikatpada Chauna Saruk Yakiba Eco Network Manipur Palem Panthau Village Level Federation Amadi Apunbagi Thona Village Level Federation ki team member Sinthangamba Laisram Ahong Sangbam Roshan Kanta Singh Amadi Hijam Dinesh Singda Achamba Lengyan Khudul Tamduna Makoina Changsilliba Environmental Protection ki Thabak Sing Adubu Pungning Thogatki Recycle Waste KG Lising Tarahumdoi Lakhatuna Mai Pakna Hairuk Turel Sengdokraba Sinthangamba Laisramna Makoina Sinkiba program adugi experience amadi Jackson Warol Thamladuna Haikibada Aikoigi Nungtigi Sizinariba Polamsing Chakhumdagi Thoklakpa Arem Akaksing Asi Mahoksana Turelda Haidokpagi Hainabi Haujiksu Lairi Aikoigi Turel Asibu Phata Hauji Hundokpam Mafam Ama Oina Urakpasi Laibak Thiba Amani Aikoigi Lemhauriba Wesing Asi Mafam Chana Loisinduna Masibu Kanaba Lambida Purakpada Natana Paisa Onthokpagi Tangai Fadaba Lai Haina Sinthangambana Phongdoki Thoramaduga Mari Lainana RSS Manipur Pradesh ki Executive Member Laisram Jatrana Haikibadana Samas Ama Chaukhatnaba Aikoi Maselgi Marakta Amaga Amaga Nungsi Chanana Punna Laiminanaba Asi Yamna Maru Oi Aikoi Maselgi Marakta Punna Chamin Tangminaba Punna Wari Sanaduna Nungsi Chananaba Mari Ama Sangwatpa Mathau Tai Afaba Yum Ama Oinaba Khanba Amadi Yum Khudingmak Sanskar Piba Yum Amamam Oinaba Shankatpa Darkar Oide Education ki Mangal Wanglaba Miyoi Kaya Laidunasu Mayam Punbagi Chang Asidi Leptana Hantaragli Aikoi Masel Punsin Bangamdaba Haibasi Aikoigi Achoba Mangjabani Loinana Aikoi Punsindaba Asina Maram Oiraga Samaski Chaukat Taurangda Thengtha Halle Haina Phongdoki Bharatki Oiba Wakal Londa Family Asina Khwaidagi Apikpa Unit Amani Malemda Chaukhatle Panariba Roman Singna Leba Kaya Ngasidi Maming Takhidre Adubu Bharat ki Sanskriti Adumakti Lehauri Sahi Kaya Mikha Ponduna Mapangi Sasan Makada Leirurabasu Aikoigi Culture Ngaktuna Thamba Asi Aikoigi Khwaidagi Tauda Yadraba Ithaudang Amani Haina Phongdoki Inner Manipur Parliamentary Constituency ki Lok Sabha ki MP Angomcha Bimol Akoi Jamna Manipur State ki oina population data singda matam kuina digi aranba amasung asoiba kaya yauba amasung illegal immigrant singna state asigi demographic imbalance oina lairiba cherak asida Manipur State ki oina census amasung delimitation exercise tawbagi matam lepkhiba matam asi yaithokpiyu haina Union Home Minister Amit Shahada aiba chirol pisinduna taksinkhre haujik chathariba parliament session asida parliament ki rule 377 ki makhada notice amaga loinana MP Bimolna Amit Shahada aiba chirol adu pisinkhibani MP Bimol gi chirol aduda Manipur State ki oina lisingani amada pangthokhiba census aduda chingi district singda maram chadana population khawang wangkalaklibagi historical record sing palladuna hariba census figure asimak matam adugi Guwahati High Court ki judgment na phawba census record asida yamna chingnaba laiki census figure asi delimitation da sijinadringai mamangda nongna population ki masing thigadabani haina phongdoki MP gi charol aduda asigumba population da abnormal growth laikhiba asi conventional demographic factor khakta da takpangamgani hiramasiga academic studies sing tawbada maram chadana population hengatkhiba asi political motivation singa mari lainana habi jabi sing yawba thengnaki masida legislative represent tawbada khudongchaba launabagi damaktani haina phongdokhibaga loinana state asida noma kangdana masing hengalakliba illegal immigrant singna thokhanba khudongchadaba sing balladuna MP gi piro cherol aduda matam sangna Manipur State ta achoba kangluki irang mayok naringai cherak asida Yumlo Nariba Myanmar Romdagi Ningthina Sambal Khadaba border Romdagi Lepalaitana Changsilagli State Asidi Oina migration pattern asi ani thokna yengduna historical immigrant pattern amasung post independence period alliance subject oina haujik lairiba cross border movement sing asi kumna yengpham thui hairi Amit Shah da pisin ke cherol aduda tangdu leitaba leitriba state asigi Miyamna hengalakliba illegal immigrant sing asina irang yaksilakpa Golul Triangle gi region singa samnaduna drug trafficking tawrakpa popi thabagi thabak sing chatharakpa asina nungnangba amadi tangdu leitadaba pokhali haina phongdokli itihasik oina north east leirakliba demography gi ahongba sing asi matam amagi East Pakistan haujina Bangladesh ta
थोक्लिबा थौदोकसिंगा मरी लैनै हौजिक लैरिबा मणिपुरगी सिचुएशन असिगी अचुंबा खोंथांग ओइना सेंटरना अहानबदा सिटीजनशिप एक्ट 1985 गी मखादा मणिपुर स्टेटता नेशनल रजिस्टर ऑफ सिटीजन NRC अपडेट तौरबा तुंग सेंसस लिंक डेलिमिटेशन प्रोसीडिंग पाइखटपगा लोइनना मणिपुर स्टेटता फॉरेनर ट्रिब्यूनल सिंह लिंखत्तुना नन सिटीजन सिंह इलीगल ओइना मसक खंगदोकनबा होनबियु हाइनसु दाबी तौखी मखा तारकपा अरुइबा पाउदा इंडियन ऑयल कॉर्पोरेशन प्रीमियम पेट्रोल की ममल हेंगलकपगा लोइनना एविएशन टर्बाइन फुएल ATF की ममल वांखलकपना मरम ओइरगा एरोप्लेन की अतोंगमन हेंगलककदौरी IOC ना थोकिबा चेरोल अमगी मतुंग इन्ना एक्स्ट्रा प्रीमियम पेट्रोल लीटर अमगी ममल लुपा 194 ओइरमबदगी 150 ओइरे प्रीमियम डीजल की ओइना एक्स्ट्रा ग्रीन की लीटर अमदा लुपा 39.94 ओइरमबदगी लुपा 39.94 ओइरे कमर्शियल एंड LPG की ममल सु वांखलकले दिल्ली दा केजी 18 चनबा कमर्शियल LPG सिलेंडर अमगी ममन लुपा 1494 ओइरमबदगी लुपा 2,294 ओइरे था अमगी मनुंगदा सिलेंडर अमगी ममन लुपा 400 हेंगलकपगा लोइनना होटल रेस्टोरेंट अमदी अतै ललोल इतिक तौरिबसिंगदा चाउना खुदोंग चादबा मायोकनरे एविएशन टर्बाइन फुएल की ओइना किलो लीटर अमदा लुपा 2.8 हेंगलकपना प्लेन की अतोंगमल वांखलकपा याबगी फिबमदा लैरे अदुम ओइनमक डोमेस्टिक फ्लाइट सिंगी अतोंगमलदी अहोंगबा अमता लैहंदनबा लैंगांगना अखनबा थौरांग लौखटले हाइना मिनिस्ट्री ऑफ पेट्रोलियम एंड नेचुरल गैस की स्टेटमेंट अमना फोंदोकरे स्टेटमेंट अदुना हाई स्ट्रीट ऑफ हॉर्मर्स थिंजिनखिबगा लोइनना मालेमगी एनर्जी मार्केट अचौबा चैथेंग अमा पिरकपना ATF की ममल चादा चामगी चांगदा हेंगलकले मसिना मरम ओइरगा इंटरनेशनल फ्लाइट सिंगी अतोंगमल हेंगलकपगी फिबमदा लैरे अदुम ओइनमक लेबाक असिगी मनुंगदा पाइरिबा डोमेस्टिक फ्लाइट सिंगी ओइनदी प्लेन की अतोंगमन हेंगतनबा सिविल एविएशन मिनिस्ट्रीगा तानरगा अखनबा थौरांग अमा लौखटले लैंगाकना चलाइबा ऑयल कंपनी सिंगना ngasiदगी चनबा हौगदबा थाव की ममल लेखिबगा लोइनना दिल्लीदा ATF किलो लीटर अमगी ममन लुपा लाख अमा लिसिंग मरी चमापन कुंतरेट ओइरे कोलकातादना लुपा लाख अमा लिसिंग मापन चामरी यांखै मुंबईदा लुपा लाख नागपैगनी लिसिंग मरिफुतरा निपाल चनी निफुतरेट अमसुंग चेन्नईदना लुपा लाख अमा लिसिंग मापन चनीपान हुमुद्रा हुमदोई ओइरे लैंगांगना अखनबा मियेंग चंगलक्त्रिङै ममांगददी दिल्लीदा ATF की ममल किलो लीटर अमदा लुपा लाख अनि हेलुरबनी डोमेस्टिक फ्लाइट सिंगी ओइना ATF किलो लीटर अमदा लुपा लाख अनि हेलबसु इंटरनेशनल फ्लाइट सिंगी ओइनदी किलो लीटर अमदा डॉलर लिसिंग अमा हेंदुना ममल ख्वाइदगी वांगबा ओइखी अदुबु मियांगी खुदोंग चानबगीदमक डोमेस्टिक फ्लाइट सिंगी अतोंगमन हेंगतनबा लैंगांगना अखनबा थौरांग लौखलकपगा लोइनना प्लेन की अतोंगमन हानदगी अवोंगबा लैहंदनबा होनरी मिडल ईस्ट हौजिक थोक्लिबा वाथोक असिगा मरी लैनना थाव मरांग कायना फंगबा ngamdabadagi प्लेन की अतोंगमन हेंगलकपगी फिबमदा लाखिबनी ख्वाइदगी मरु ओइना थाव पुथोकपा लेबागनी हाइना लौनरिबा कुवेत सऊदी अरेबिया अमदी इराकना चिंगबा मफमसिंगदा थाव पुथोकपगी चांग हंधरकी थाव पुथोरकपा तारबसु ईरानना स्ट्रीट ऑफ हॉर्मर्स थिंजिनदुना होंदोक होंजिन तौबा याहंदबना मालेमगी मफम पुमनमक्ता अचौबा चैथेंग असि मायोकनरकपने इंडियन ऑयल कॉर्पोरेशन भारत पेट्रोलियम अमदी हिंदुस्तान पेट्रोलियम गा खनरगा था खुदिंगी अहानबा नुमिता ATF अमसुंग LPG की ममन लेपगी थौरांग लौखतुना लाखिबने मालेमगी कैथेलदा फंगबा सुंदोक्त्रिबा थावगी ममल असि करेंसी एक्सचेंज रेटा युमफम ओइरगा थाव अमसुंग LPG की ममन लेपगी थबक पाइखतुना लाखिबने।